Praise the Lord. Ahanba maktada yengbiriba masung tabiriba ichilinaw sing iche ichelima pabung sing mayam pumnamak thamoidagi nungsiba masung ikai khumnaba uchari loinana adom na leiba adom na chatkadawba mafam singda adom na leirigodawba mafam singda kanbiba mapuna adom bu phattabadagi anayektagi manung matam chadana sienaba thokadawba shaitangi amambagi diabolgi pangaldagi adom bu kanbiba risano mayam ngarangi Eramdam Manipur da thokiba nonglei nungsit amasung len ado social media da uzaba matamda mayam akibagi masakni adugumna len taba ai punsida thengnajagidri yamna akibagi masakni mayam aduga khalluba matamda Eramdam Manipur da tariba awaba singse mayam awaba amagi mathakta awaba ama loidringai da awaba ma muk nansanba kharanigi mamangda ekhone su loina khangnei covid-19 haiba coronavirus haiba na bama laktuna taibang maliam sida misi mina kaya thokan khraba setna khaina han khraba matungda Eramdam Manipur da chahi ema phajilakle lan sokna duna mioi kaya su laikhidre aduga mayum makai thadokna duna relief camp da changjafam ni duna leiba hojik su lainari mayum da hanjanba fangdri masigi cherak sida amuk akan nonglei nungsit amasung len taduna mayum makai thugai biba vegetables mana masing henjang napi thajaba sing mangan takanba adoidi chicken farm tawraga leijaba sing da chicken hatorakpa sanga hatorakpa kaya ase uba matamda chinnaw sing Eramdam Manipur gi damakta khanjabada yamna thamoida yamna nungsiba yamna nungaitaba ma fauze chinnaw sing amasung karino Eramdam Manipur na tawriba se haibase thamoida phaurak ngamde khalak ngamde adubu matam chupada Eramdam Manipur gi damakta haije amasung chilnaw sing ekoi hene Eramdam Manipur gi damakta ekoi haijaminasi awabana adum leiduna leiba yaroi awabagi matungda nungaiba amasu lei haibagi asada ekoi leiminasi amasung ekoi awabana ekoi bu khudum chanba ngamoi amasung ekoi wakhal handaba yade mayam ekoi hene ekoi shorbu thagat chaduna thawni jaduna ekoi leiminasi mayam ai Holy Bible dagi ishori wahi ama khaktang pathok serke mayam Prabhu Jesu Kristana mahakna taibang panbada leiringai matamda mahakna haijabagi matangda ekhoida tambirami Jesu Krista gi sebokna Jesu Krista da hai madudi Johan watak thokpa Johan na di magi sebok singda matau karamna ishor lesembi mapuda haijagadagi haiba takpi maramaduna nahakna su ekhoida takpiu haina haijaba matamda Prabhu Jesu Krista na ishor bu khuramjanabagi damakta haibi kibado takpirambado ekhoi pathok saraki amasung hairiba ipagi wahaina ekoi Eramdam Manipur da ingthaba lakpa oisanu phattaba thokkadoba kaya leiramba targasu kokthokpiba oisanu amasung ishorna ingthaba heithabiba oisanu ai pathok sarake mayam maramaduna mataw asumna haijau sargada leiba ekhoigi ipa ibungo nahakki ming asengba oisanu nahakki leibak laksanu sargada nahakna ningba tawbagumna taibang pandasu oisanu ekhoigi nongmagi oknaba chinjak ngasi pibiu aduga ekhoinasu ekhoigi laman tonba singbu kokpibagumna ekhoigi laman kokpiu amasung ekhoibu athembada chingsinbiganu tawigumbasung phattaba arudagi ekhoibu kanbiu maramdi dingthau leibak pangal amasung matik mangan lomba naidana nahakini amen takachari Prabhu Jesu Krista na takpiramba prayer maron asina ekhoida Eramdam Manipur da ishorna blessings Thoujal heithabiro sanu
Sina saksa. Mathak lo ai pai gre. Imu ulake. Kha ho ba ho re dana. Se mamang ka. mayamda karigumba wafam amtang phongdoksage madudi Maitai Christian Churches Council Manipur gi maikaidagi karigumba khanghanjaba warolama mayamda phongdok piragli masai ahan badai pathoksarke mayam ngasigi akanba nonglei nungsit amasung len na sokhallaba imung singda Maitai Christian Churches Council Manipur gi maikaidagi thamoi sokna nungaitaba phongdokli loinena aikoina adomgi awabada saruk yari amasung asigumlaba matam asida MCCCM na adomga amatta oina lepli Maitai Christian singi awaba matamda mating pangnaba kathoklaba council ama oina nonglei nungsit amasung lenna mang takalaba Maitai Christian imung singda khajiktang oirabasu mating pangjanaba thaurang taujari maramasina amang ata nangkraba singna ming leifam church amasung photo na chingba sing adu makhada pizariba district council singi phone number asida hayeng faubagi manungda thajin biraknaba ningsingjari haibasi ngarang puthok pirakpani ado ngasi faubagi oina matam leiri maram aduna aikoigi Maitai Christian Churches Council Manipurna Maitai Christian gi awana taraba imung singda mating pangnabagi damakta ngamjaba khara oirasu mating pangnabagi damakta haibirakpase karigumba adomna tabiba taragadi makhagi number sida adom contact tawbiu ai pathoksarake ahanbada Imphal East की नंबर से अदम इशनबीरो इम्फाल ईस्ट सिंगना 8794116511
adugagidi atopa number amana 9402882204 atopa number amana 8131877452 hairibaduna ahanba Imphal West kini aduga anisuba sisu amkamu Imphal West ki number haidok sarake adum isanbiu 9612353145 aduga atopa number amana 7240855558 ase Imphal West kini aduga Imphal East ki number haidok sarake 8730070012 700553793 hairibasina Imphal East kini aduga Imphal East ki atopa number su haizarake 9612431912 aduga Thoujal district ki oina 9615783374 atopa number amana 8014512937 aduga Kaching district ki oina 70058884176 atopa number amana 8837362220 aduga Bishnupur district ki oina 60096392252 atopa number amana 8730872197 hairiba number sing asida adomna phone tawbiduna Maitei Christian Churches Council Manipur da adomna contact tawbiduna contact number sing asigi manungdagi adomna contact tawbiduna adomgi awaba adu adum phongdokpiu amasung mating lobiu haiduna mayamda khanghanjari mayamda aigi thamoidagi karigumba matang phongdoksage aikhoigi Eramdam Manipur se yamna aikhoigi ima leibak se aikhoigi ima se aikoina hek pokpa aikoibu hek pokpi ima gumna khanjaribi aikhoigi ima se kham thengna ware mayam awaba amagi mathakta awaba amagi mathakta awaba imagi tampakta lansina maram oiraga taakriba ikheng sing ado chinnaw sing imana noktuna leiramloi Manipur imana noktuna leiramloi chinnaw che chelima pabung sing mishi mina mikap mirau khol kaya na thalle amasung Eshwar hairiba laishembiu mapu hairiba amakhaktang oiriba dharma mayam yamjaragasu mahakti amatani hairiba mahakna su yengduna leiba ngamamlaroi mayam aikoi Eramdam Manipur sida lan gi marak sida hatoiba hatnariba kaya se chinnaw sing che chelima pabung sing Eshwar gi asauba mi hatpa haibasidi Eshwar gi asauba thabakni haiduna dharma punamakna su ibani maramaduna aikoi nungsibagi wahi aikoi prayer tawbada amana amagi damakta haijaba amana amagi damakta nungshiba aikoi gi ima lebak ingthaba laknabagi damakta asaubana kaidongwede ingthaba purakpa ngamde amasung nungsibana ingthaba purakpani amasung dharma punamakna su nungshiba takpibani aikoina yaningdaba pendaba sing leiragasu aikoina logi khuthangda aina yabagi khuthangda koi pendaba wakatnaraga aikoi Eramdam Manipur sibu ingthanabagi damakta aikoi hotnaminasi aduna tabada aikoi hatoknaba I tanaba aikoi masenta sudum hatnaba aikoi mayam amase tawrakpa taragadi imana kaidongwida harauduna leiba ngamoi amasung laishembi mapuna noktuna leiba ngamoi laishembi mapu Eshwar gi asaubado thabakto aikoina tawribani chahi chupama maramaduna aikoi ingthabagi nungsibagi kokpibagi wahai wangangse aikoi hainarasi chinnaw sing aikoi hainaba haurasi aikoina amaga hatoknari amaga lan soknari adubu Eshwarna magi ulakpa matamda magi thabak tawrakpa matamdadi aikoi punamak loina mangonda oina yengduna leigadawba ngaktani maramaduna aikoi nungsiba romda aikoi changminasi amasung Eshwarna nungsiba habisi khwaidagi hena pame haiduna ai thamjage thagachari chilnaw che chilima pabung sing Eramdam Manipur gi damakta haijari Eramdam Manipur se ingthaba lamdam pinabi boisanu aikoi nungshiba lamdamdo ohenbibo isanu adubo hojikti Eramdam Manipur se awabagi mathakta awaba oiduna leire maramaduna awaba se koknabagi damakta aikoi Eshwarda haijaminasi aduga aikoi thamoidagi nungshiba wahai nungshiba wangang Eshwarna yam pamjabado aikoi thamoidagi aikoi phongdokminasi thagachari Eramdam Manipurda ingthaba lakpa oiresanu Prabhu Yesu Christ gi mingna amen.